ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯔꯖꯩꯒꯤ ꯅꯥꯆꯨꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯁꯤꯂꯥ ꯋꯥꯍꯦꯡꯕꯝꯅ ꯏꯀꯨꯞꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯛꯗꯥꯎꯟꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯔꯥꯏꯇꯔ ꯑꯃꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯑꯏꯕꯤ ꯁꯨꯅꯤꯇꯤ ꯇꯦꯛꯆꯝ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯏꯆꯦꯜꯗꯨꯒꯤ ꯋꯥꯡꯃ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕꯒꯤ ꯕꯦꯜ ꯑꯗꯨ ꯍꯦꯛ ꯈꯤꯡꯂꯛꯄꯗ ꯃꯦꯝꯊꯣꯏ ꯒ꯭ꯌꯥꯟ ꯊꯪꯂꯛꯂꯛꯏ꯫ ꯍꯩꯃꯥ, ꯄꯨꯡ 12 ꯇꯥꯔꯝꯂꯦꯗꯅ꯫ ꯉꯁꯥꯏ ꯃꯈꯩ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯥꯂꯪꯗ ꯇꯥꯎꯔꯨꯔꯤꯕꯅꯤ ꯃꯦꯝꯊꯣꯏ꯫ ꯐꯝꯂꯤꯕ ꯆꯤꯌꯥꯔ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯉꯥꯊꯗꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯅꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄꯗ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯕ ꯃꯦꯝꯊꯣꯏ ꯋꯥꯈꯜ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯕ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯜꯂꯛꯏꯕ ꯅꯨꯡꯁꯤꯠꯇꯨꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯍꯧꯔꯛꯇꯨꯅ ꯈꯥꯝꯕ ꯅꯪꯍꯧꯗꯅ ꯁꯤꯟꯊꯔꯛꯏ꯫ ꯂꯤꯟꯊꯣꯏ, ꯃꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯌꯥꯏꯗ, ꯁꯨꯝ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯨꯝꯂꯒꯦ ꯇꯧꯔꯝꯕꯅꯤ, ꯏꯁꯤꯡ ꯄꯨꯁꯤꯜꯍꯧꯗ꯭ರೆ, ꯑꯗꯨꯗ ꯀꯤꯆꯟꯗꯒꯤ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯥ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ ꯂꯤꯟꯊꯣꯏ꯫ ꯃꯃꯥꯒꯤ ꯀꯥꯒ ꯀꯤꯆꯟꯒ ꯊꯪꯅꯔꯝꯃꯤ꯫ ꯏꯁꯤꯡ ꯂꯧꯔꯨꯔꯒ, ꯏꯃꯥ ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯍꯤꯡ ꯁꯨꯝ ꯇꯨꯝꯗ꯭ꯔꯕꯗꯤ ꯅꯁꯥ ꯁꯣꯛꯂꯅꯤꯌꯦ, ꯑꯩ ꯆꯪꯉꯒꯦꯀꯣ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯗꯨꯅ ꯃꯦꯝꯊꯣꯏ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃꯃꯨꯛ ꯇꯥꯎꯈꯤ꯫ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔꯒꯤ ꯀꯣꯆꯤꯡ ꯃꯐꯝꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯊꯥꯔꯗ ꯕꯦꯟꯁꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯣꯖꯥ ꯇꯣꯝꯆꯧ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯑꯣꯖꯥꯒꯤ ꯃꯆꯥ ꯑꯗꯨ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯂꯦꯝ, ꯃꯦꯝꯊꯣꯏ, ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯍꯩꯅꯧ ꯄꯨꯔꯛꯀꯦ, ꯅꯪ ꯊꯨꯝꯒ ꯊꯥꯡꯒ ꯄꯨꯔꯛꯀꯦꯔꯥ? ꯃꯦꯝꯊꯣꯏ, ꯊꯥꯡꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯀꯤꯆꯟꯗꯒꯤ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯥꯂꯦꯝ, ꯌꯥꯏꯌꯦ꯫ ꯀꯣꯆꯤꯡ ꯕꯦꯟꯁ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯄꯨꯟꯅ 16ꯅꯤ꯫ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯚꯥꯔꯠ ꯇꯣꯝ ꯀꯧꯕ ꯑꯅꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯣꯝꯗꯤ ꯃꯔꯩ ꯈꯔ ꯈꯔ ꯇꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯒꯤ ꯑꯣꯖꯥꯅ ꯂꯨꯅ ꯇꯧꯕ ꯍꯦꯜꯂꯤ, ꯃꯔꯝꯗꯤ ꯇꯣꯝ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯜꯂꯤ, ꯃꯁꯥ ꯅꯥꯜꯂꯤ ꯍꯥꯏꯕ ꯏꯟꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯒ ꯚꯥꯔꯠꯀꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯥꯗꯨꯅ ꯂꯩ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯒ ꯃꯦꯝꯊꯣꯏꯒ ꯌꯥꯝ ꯎꯁꯤꯜꯂꯛꯇꯦ꯫ ꯃꯥꯂꯦꯝꯒ ꯃꯦꯝꯊꯣꯏꯒꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤꯅꯤ, ꯈꯔ ꯂꯥꯡꯉꯤ꯫ ꯃꯥꯂꯦꯝ, ꯇꯣꯝ, ꯅꯪꯒꯤ ꯕꯕꯥꯁꯦ ꯃꯆꯥ ꯀꯞꯄꯤ, ꯏꯃꯨꯡꯗ ꯆꯪꯉꯤꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦ, ꯅꯪ ꯈꯔ ꯀꯧꯊꯣꯔꯛꯀꯦꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯒ ꯃꯦꯝꯊꯣꯏꯒ ꯄꯤꯁꯤ ꯈꯠꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯦꯝꯊꯣꯏ, ꯍꯣꯏꯅꯦ ꯇꯣꯝ, ꯅꯣꯏ ꯐꯥꯗꯔꯁꯦ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯇꯣꯝ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯚꯥꯔꯠ, ꯏꯁ, ꯑꯍꯟꯒ ꯁꯥꯗꯅ ꯑꯉꯥꯡ꯫ ꯃꯦꯝꯊꯣꯏꯒ ꯃꯥꯂꯦꯝꯒꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯦꯝꯊꯣꯏ, ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯅꯣꯏꯗꯤ, ꯆꯦꯆꯦ ꯑꯗꯨꯝ ꯀꯧꯔꯣ꯫ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯥꯁꯤꯡꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯩꯅꯣ, ꯅꯠꯇ꯭ꯔꯣ ꯃꯥꯂꯦꯝ? ꯃꯥꯂꯦꯝ, ꯃꯥꯅꯦ ꯃꯥꯅꯦ, ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯥꯁꯤꯡꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯩꯅꯣ, ꯍꯥꯍꯥ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯛꯇꯅ ꯂꯩꯔꯤꯉꯩꯗ ꯑꯣꯖꯥ ꯇꯣꯝꯆꯧ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ, ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯇꯣꯝ, ꯀꯩꯗꯧꯔꯦ, ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤꯗꯤ? ꯑꯇꯩ ꯁꯥꯇ꯭ꯔꯗ ꯍꯪꯗꯕꯤꯗ ꯑꯣꯖꯥꯅ ꯇꯣꯝ ꯈꯛꯇꯗ ꯍꯪꯉꯤ꯫ ꯇꯣꯝ, ꯀꯩꯁꯨ ꯇꯧꯗꯦ ꯁꯥꯔ꯫ ꯑꯣꯖꯥ, ꯉꯁꯤ ꯗꯦꯟꯁ ꯇꯥꯛꯀꯗꯕꯅꯦ, ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯇꯥꯛꯂꯒꯦ꯫ ꯅꯣꯏ ꯁꯥꯎꯕ ꯌꯥꯗ꯭ꯔꯦꯀꯣ ꯉꯥꯡꯁꯥ, ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯃꯇꯝ ꯂꯣꯏ ꯂꯣꯛꯈ꯭ꯔꯦ, ꯍꯌꯦꯡ ꯐꯖꯅ ꯇꯥꯛꯑꯒꯦ, ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥ ꯇꯣꯝꯆꯧ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ, ꯃꯦꯝꯊꯣꯏ, ꯑꯗꯨꯗꯤ ꯊꯧꯊꯈ꯭ꯔꯒꯦ, ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯃꯦꯝꯊꯣꯏ, ꯍꯣꯏ ꯚꯥꯏ, ꯀꯥꯞꯊꯈ꯭ꯔꯣ꯫ ꯃꯦꯝꯊꯣꯏ ꯈꯨꯠꯇ ꯅꯣꯠꯕꯨꯛ ꯑꯃ ꯄꯥꯏꯔꯒ ꯏꯁꯩ ꯉꯪꯗꯨꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯚꯥꯔꯠꯀ ꯇꯣꯝꯒꯗꯤ ꯂꯝ ꯑꯃꯠꯇꯗꯒꯤꯅꯤ꯫
ꯃꯦꯝꯊꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯂꯥꯜꯂꯒ ꯃꯣꯏꯅ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯚꯥꯔꯠ: ꯃꯦꯝꯊꯣꯏ, ꯇꯣꯡꯉꯨ, ꯆꯠꯃꯤꯟꯅꯈ꯭ꯔꯁꯤꯗꯅ꯫ ꯃꯦꯝꯊꯣꯏ: ꯑꯉꯥꯡ, ꯅꯪꯕꯨ ꯑꯩ ꯄꯨꯕ ꯉꯝꯃꯗ꯭ꯔꯣ? ꯌꯥꯔꯅꯤ ꯆꯠꯂꯣ꯫ ꯚꯥꯔꯠ: ꯏꯁ, ꯍꯥꯏꯅꯨꯗ꯫ ꯃꯦꯝꯊꯣꯏ: ꯌꯥꯔꯅꯤ ꯑꯩꯗꯤ ꯌꯧꯔꯦ, ꯅꯣꯏ ꯆꯠꯈ꯭ꯔꯣ, ꯐꯥꯒꯤ ꯇꯧꯅꯤꯗ꯫ ꯇꯣꯝꯗꯤ ꯀꯩꯁꯨ ꯍꯥꯏꯖꯗꯦ, ꯃꯥꯒꯤ ꯅꯣꯠꯕꯨꯛꯇꯨ ꯁꯥꯏꯀꯜ ꯀ꯭ꯂꯤꯌꯔꯗ ꯌꯦꯞꯁꯤꯜꯂꯒ ꯑꯗꯨꯝ ꯇꯞꯅ ꯊꯧꯏ꯫ ꯃꯦꯝꯊꯣꯏ: ꯇꯣ, ꯅꯪꯒꯤ ꯅꯣꯠꯕꯨꯛꯇꯣ ꯇꯥꯍꯧꯔꯅꯤꯌꯦ꯫ ꯈꯨꯂꯤꯛꯇꯨꯒꯕ꯫ ꯇꯣꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯇꯥꯍꯧꯔꯣꯏꯗ꯫ ꯃꯦꯝꯊꯣꯏ: ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ, ꯅꯆꯦꯗꯤ ꯁꯨꯝ ꯂꯥꯛꯍꯧꯔꯒꯦ꯫ ꯚꯥꯔꯠ: ꯐꯔꯦ ꯑꯗꯨꯗꯤ, ꯆꯦꯆꯦ ꯁꯥꯗꯅ ꯂꯩꯍꯧꯔꯣ, ꯆꯠꯂꯒꯦꯀꯣ꯫ ꯃꯦꯝꯊꯣꯏ: ꯍꯣꯏ ꯆꯠꯂꯣ, ꯅꯆꯦꯁꯨ ꯌꯧꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯅ ꯚꯥꯔꯠ ꯑꯃꯗꯤ ꯇꯣꯝꯕꯨ ꯑꯉꯥꯡꯗꯧꯅ ꯈꯟꯕꯤ꯫ ꯃꯦꯝꯊꯣꯏ ꯌꯨꯝ ꯌꯧꯔꯒ ꯁ꯭ꯀꯨꯜ ꯊꯦꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯏꯔꯨꯖꯒꯦ ꯍꯥꯏꯅ ꯕꯥꯠꯔꯨꯝ ꯊꯣꯡ ꯂꯣꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯊꯦꯡꯉꯦ ꯇꯧꯔꯦ, ꯑꯗꯨꯗꯨꯒ ꯕꯥꯠꯔꯨꯝꯁꯤꯗ ꯃꯤ ꯑꯃꯨꯛ ꯂꯩꯔꯝꯃꯦ꯫ ꯊꯣꯛꯂꯛꯑꯣ ꯑꯝꯇ ꯊꯨꯅ, ꯑꯩ ꯊꯦꯡꯉꯦ꯫ ꯔꯣꯃꯦꯟ: ꯀꯩꯅꯣ ꯏꯆꯦ, ꯂꯣꯏꯗ꯭ꯔꯤꯌꯦ꯫ ꯔꯣꯃꯦꯟ ꯃꯦꯝꯊꯣꯏꯒꯤ ꯃꯧꯄꯥꯅꯤ꯫ ꯃꯦꯝꯊꯣꯏ: ꯈꯔ ꯊꯨꯔꯣ, ꯊꯦꯡꯉꯦ ꯑꯩꯗꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯀꯤꯆꯟꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯦꯝꯊꯣꯏ: ꯏꯃꯥ, ꯆꯥꯛ ꯄꯤꯔꯣ, ꯁ꯭ꯀꯨꯜ ꯊꯦꯡꯉꯅꯤꯌꯦ꯫ ꯉꯥꯟꯕꯤ: ꯏꯕꯦꯝꯃ, ꯑꯝꯇ ꯉꯥꯏꯈꯣ, ꯌꯥꯝ ꯉꯜꯂꯤꯀꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯗꯅꯀꯣ꯫ ꯃꯦꯝꯊꯣꯏ: ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏ ꯇꯥꯏꯝ ꯇꯦꯕꯜ ꯈꯟꯗꯣꯛꯂꯒ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯒ ꯊꯨꯝ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤꯅꯦ ꯉꯁꯥꯏ ꯃꯥꯂꯦꯝꯅ ꯍꯥꯏꯔꯒ ꯀꯤꯆꯟꯗꯒꯤ ꯆꯦꯔꯪ ꯃꯆꯥ ꯑꯃꯗ ꯊꯨꯝ ꯈꯔ ꯌꯣꯝꯂꯒ ꯍꯥꯞꯆꯤꯜꯂꯤ ꯕꯦꯒꯇ꯫ ꯔꯣꯃꯦꯟ: ꯆꯦ, ꯂꯣꯏꯔꯦ꯫ ꯃꯧꯄꯥꯅ ꯂꯥꯎꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯏꯔꯨꯖꯔꯒ ꯆꯥꯛ ꯆꯥꯔꯦ, ꯑꯗꯨꯒ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯚꯦꯟ ꯉꯥꯏꯗꯨꯅ ꯂꯩ ꯊꯣꯡꯒꯥꯟꯗ꯫ ꯑꯗꯨꯗꯒꯤ ꯚꯥꯔꯠꯀ ꯇꯣꯝꯒ ꯁꯥꯏꯀꯜꯗ ꯁ꯭ꯀꯨꯜ ꯂꯥꯛꯏ꯫ ꯃꯦꯝꯊꯣꯏꯒ ꯃꯣꯏ ꯑꯅꯤꯒ ꯁ꯭ꯀꯨꯜ ꯃꯥꯟꯅꯗꯦ꯫ ꯚꯥꯔꯠ: ꯃꯦꯝꯊꯣꯏ, ꯚꯦꯟ ꯉꯥꯏꯔꯤꯔꯣ? ꯃꯦꯝꯊꯣꯏ: ꯍꯣꯏꯅꯦ ꯅꯆꯦ, ꯅꯣꯏꯗꯤ ꯆꯠꯇ꯭ꯔꯤꯕꯣ ꯅꯅꯥꯎ? ꯁꯛ ꯈꯔ ꯀꯥꯛꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯚꯥꯔꯠ: ꯁꯛ ꯐꯥꯎꯗꯤ ꯐꯖꯅ ꯀꯥꯈꯠꯂꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯥꯔꯠꯀ ꯇꯣꯝꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ: ꯑꯉꯥꯡꯅꯦꯅ ꯃꯤꯒꯁꯨ ꯎꯁꯤꯠꯇ꯭ꯔꯤꯌꯦ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯒꯤ ꯄꯨꯡ ꯀꯇꯥꯅ ꯇ꯭ꯔꯦꯡ ꯂꯥꯎꯅ ꯈꯤꯡꯂꯛꯏ꯫ ꯄꯨꯡ 1 ꯇꯥꯕꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯦꯝꯊꯣꯏ: ꯃꯇꯝꯁꯤꯗꯤ ꯊꯦꯡꯂꯝꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯤꯠ ꯎꯏꯁꯟꯗꯨꯅ ꯃꯦꯝꯊꯣꯏ ꯇꯨꯝꯕ ꯊꯦꯝꯖꯩ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯉꯝꯗꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯅ ꯑꯣꯠꯂꯔꯤ꯫ ꯃꯦꯝꯊꯣꯏ ꯃꯊꯃꯣꯏꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯦꯝꯊꯣꯏ: ꯑꯩꯒꯤ ꯏꯔꯥꯟꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯄꯤꯔꯥꯡ ꯅꯪꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯠꯊꯔꯤꯕ? ꯃꯤꯁꯅꯥ ꯅꯪꯁꯨ ꯎꯏꯁꯜꯂꯣ꯫ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯅꯨ꯫ ꯄꯤꯔꯥꯡꯇꯅ ꯄꯤꯔꯤ ꯄꯥꯎꯈꯨꯝꯗꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛꯁꯨ ꯃꯦꯝꯊꯣꯏ꯫ ꯀꯣꯆꯤꯡ ꯃꯐꯝꯗꯅꯤ ꯑꯣꯖꯥ ꯇꯣꯝꯆꯧ: ꯇꯣꯝ, ꯆꯣꯛ ꯂꯣꯏꯊꯣꯛꯈ꯭ꯔꯦ, ꯕꯖꯥꯔꯗꯒꯤ ꯑꯝꯇ ꯂꯩꯔꯨꯒꯦꯔꯥ? ꯚꯥꯔꯠ ꯅꯣꯏꯕꯥꯅꯤ? ꯇꯣꯝ: ꯍꯣꯏ ꯁꯠ, ꯂꯩꯔꯨꯒꯦ꯫ ꯇꯣꯝꯒ ꯚꯥꯔꯠꯀ ꯕꯖꯥꯔꯗ ꯆꯠꯈ꯭ꯔꯦ꯫ ꯑꯣꯖꯥ ꯇꯣꯝꯆꯧꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫
ꯃꯥꯂꯦꯝꯒ ꯃꯦꯝꯊꯣꯏꯒꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯕꯦꯟꯁꯇ ꯇꯣꯝꯒ ꯕꯥꯔꯠꯀ ꯐꯝꯕꯅꯤ꯫ ꯃꯥꯂꯦꯝ, ꯃꯦꯝꯊꯣꯏ, ꯑꯩ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯪꯉꯣꯟꯗꯒꯤ ꯈꯔ ꯁꯤꯟꯖꯒꯦ ꯉꯔꯥꯡ ꯇꯥꯛꯄꯗꯣ꯫ ꯃꯦꯝꯊꯣꯏ, ꯑꯩꯁꯨ ꯉꯔꯥꯡ ꯂꯥꯛꯇꯤꯌꯦ꯫ ꯃꯥꯂꯦꯝ, ꯑꯁ ꯏꯕꯥꯅꯤ ꯁꯤꯗꯤꯕꯥ꯫ ꯑꯦ, ꯚꯥꯔꯠꯇꯒꯤ ꯌꯦꯡꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤ ꯕꯦꯟꯁꯇꯒꯤ ꯅꯣꯠꯕꯨꯛꯇꯨ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯌꯦꯡꯏ꯫ ꯃꯥꯂꯦꯝꯅ ꯇꯣꯝꯒꯤ ꯅꯣꯠꯕꯨꯛꯇꯨ ꯄꯥꯏꯕꯗꯤ ꯇꯜꯂꯤ, ꯍꯥꯏꯕꯗꯤ ꯇꯣꯝꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯄꯥꯏꯖꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯑꯃ ꯍꯦꯛ ꯇꯥꯞ ꯄꯥꯏꯕꯁꯦ ꯍꯪꯒꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯅ ꯇꯥꯞ ꯂꯧꯏ, ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯦꯝꯊꯣꯏ꯫ ꯃꯦꯝꯊꯣꯏ, ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯃꯥꯂꯦꯝ, ꯀꯩꯗꯧꯔꯒꯦ? ꯃꯦꯝꯊꯣꯏ, ꯌꯦꯡꯉꯨꯇꯨ꯫ ꯇꯣꯝꯒꯤ ꯅꯣꯠꯕꯨꯛꯀꯤ ꯀꯣꯚꯔꯅ ꯃꯦꯝꯊꯣꯏ, ꯀ꯭ꯂꯥꯁ ꯃꯦꯝꯊꯣꯏ, ꯔꯣꯜ ꯅꯝꯕꯔ ꯃꯦꯝꯊꯣꯏ, ꯁꯕꯖꯦꯛ ꯃꯦꯝꯊꯣꯏ ꯍꯥꯏꯅ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯒ ꯃꯥꯂꯦꯝꯒ ꯏꯉꯛꯉꯛꯏ꯫ ꯃꯥꯂꯦꯝ, ꯍꯥꯡꯗꯣꯛ ꯌꯦꯡꯁꯤ꯫ ꯂꯃꯥꯏ ꯑꯃ ꯍꯥꯡꯗꯣꯛꯏ꯫ ꯂꯃꯥꯏꯗꯨꯗꯁꯨ ꯏꯔꯝꯃꯤ ꯑꯁꯨꯝꯅ: ꯗꯨ ꯌꯨ ꯍꯦꯞ ꯌꯨ ꯑꯥꯔ ꯕꯣꯏ ꯐ꯭ꯔꯦꯟ ꯃꯦꯝꯊꯣꯏ? ꯆꯅꯥ ꯈꯨꯗꯤꯡꯒꯤ ꯑꯥꯏ ꯂꯚ ꯌꯨ ꯃꯦꯝꯊꯣꯏ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯦꯝꯊꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯂꯦꯝ, ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯅꯪ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯦꯝꯊꯣꯏ, ꯀꯥꯏꯗꯩꯅꯣꯍꯦ ꯅꯪꯁꯨꯕ, ꯑꯣꯏꯔꯝꯃꯣꯏ ꯑꯉꯥꯡꯁꯤꯕꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯇꯣꯝꯒ ꯚꯥꯔꯠꯀ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯏ꯫ ꯅꯣꯠꯕꯨꯛꯇꯨ ꯄꯥꯏꯗꯕ ꯁꯥꯔꯒ ꯃꯥꯂꯦꯝꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯃꯥꯂꯦꯝꯒ ꯃꯦꯝꯊꯣꯏꯒꯅ ꯇꯣꯝꯕꯨ ꯀꯧꯏ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯛꯄꯒꯤ ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯂꯦꯝ, ꯃꯦꯝꯊꯣꯏ, ꯁꯦ ꯚꯥꯔꯠꯅ ꯄꯤꯔꯛꯄꯅꯦ꯫ ꯃꯦꯝꯊꯣꯏ, ꯀꯩꯅꯣ ꯁꯤꯕꯣ? ꯃꯥꯂꯦꯝ, ꯊꯦꯡꯉꯦ ꯅꯌꯨꯝꯗ ꯌꯦꯡꯉꯨꯔꯣ꯫ ꯃꯦꯝꯊꯣꯏꯗꯤ ꯃꯥꯂꯦꯝꯅ ꯄꯤꯔꯛꯂꯤꯕꯣꯏ ꯅꯤꯡꯏ ꯂꯦꯇꯔ ꯑꯗꯨ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯇꯣꯝꯒ ꯚꯥꯔꯠꯀ ꯃꯦꯝꯊꯣꯏꯒꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯁꯨ ꯀꯩꯁꯨ ꯈꯟꯖꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯦꯝꯊꯣꯏ, ꯀꯩꯅꯣ ꯃꯥꯅ ꯏꯔꯒ ꯑꯃꯨꯛ ꯄꯤꯔꯛꯂꯤꯁꯤꯅ? ꯑꯗꯨꯝ ꯍꯥꯏꯔꯝꯂꯁꯨ ꯌꯥꯕꯗꯨꯕ? ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯆꯤꯊꯤꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯗꯤꯌꯔ ꯃꯦꯝꯊꯣꯏ ꯍꯥꯏꯅ ꯍꯧꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯈꯪꯗꯣꯛꯂꯛꯏ꯫ ꯏꯁ, ꯃꯁꯤꯒꯤ ꯕꯤꯁꯁꯤꯗꯤꯀꯣ! ꯃꯈꯥ ꯑꯁꯨꯝ ꯄꯥꯊꯔꯛꯏ꯫ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯑꯗꯣꯝꯒꯤ ꯇꯣꯝ꯫ ꯃꯦꯝꯊꯣꯏ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯅꯦ? ꯃꯊꯟꯗ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯤ ꯎꯁꯤꯠꯇꯕ! ꯈꯪꯉꯤ ꯅꯪ ꯍꯌꯦꯡ ꯅꯪ